mayam punung putara mokchari ngasidi nungshibana Brainda Kari Toubage haibagi matangda kharadang taminasi miyoibagi wakhalda phawrakpa ithilgi matung inadi nungsiba haibase thamoi ki posak amani ado manamak nungsiba haiba posak asina maruaina effect tawriba haksangi organdi brain dani brain gi karama mafamda nungsiba haibase leibage madi masina aikoi gi pukning amadi haksangda kari tawbage haibutu kanglon asigi matung ina neinaminasi pukningda tanik pa phawba nungsiba misak amana inakta nangna leiba matamda wakhal amadi haksangda phawba haifam khangdana nungonba nungsiba misak tugi manakta leiningbagi apamba hairab ithil mayam asi nungsiba masak khanglaba miyoisina thenarba ngaktani ado manamak nungsiba hariba asimag yamna sawba angakpa ma oiri aikoina kanagumba ama nungsiba phawruriba karigino aduga hana nungsiramba miyoi amabu among nungsiraktriba asi karina thoganbano wahang mayam asigi manungda kharadi pakum phangdana leiri amadi tongan ba hiram kayagi researcher singna nungsibigi maramda mamutana khangnaba honaba leptri nungsiba haibasi Brainda karamna express tawbage amadi karamna aikoida nungsiba pharugliba no haiba yauna nungsibagi mechanics sing khangnamidamak scientist singna sahi kayagi mamangdagi hojik phawa leptana honaduna lakli aikoina sigumlaba miyoibigi haksenba experience asigi maramna loinamak khangma ngamdrabasu asigi neobiological gi oiba wafang khak oirabasu aikoida afaba pointer kharadi lei nungsiba haibse brain gi karama mafamda leibage masi scientist sina pakum thiriba khwaidagi maroibu wahangni kumjal singani da United Kingdom da leiba University of College London gi professor Semir Jackie amadi Andreas Bartels na khangba ngamna bahonaki makoiri na thamoi sena nungsiba da lupliba masagi sahi kunmathoi dagi 38 phawbagi manungda leiba masamo phaban nupam nupigi volunteer punna 38 study ma tawki makogi study adagi findings sing adu neuro report koba journal amada phonakibani study the volunteer sing aduna makoina nusijaba miyoi sing adugi image sing yelingi matamda professor Jackie amdi Bartels na volunteer sing adugi brain scan tawrami scan adu uba phangki madudi participants sing aduna makoina nusijariba misak adugi maithong da yengba matamda brain ge kana pham kharada mangalama phawraki Mafam single the medial insula, anterior cingulate cortex, amadi dorsal stratum ki segment sing. Ado manama hareba matamasida matau tawale kiba brain yi mafam karasu yaurami. Hare mafam single di ye thamba prefrontal cortex, bilateral parietal cortex amadi temporal cortices ki mafam singni. Makatana research of the brain the hena complex oiba romantic love ki picture amu phangki. Neurocognition of romantic love ki expert chu oiba University of Missouri St. Louis the behavioral neuroscience ki assistant professor Sandra Denslag na hai nungsiba haibasi brain ki tongan ba region sing amadi hormone sing amasung neurotransmitter sing amari lena ba yamna complex oiba process amani miyoi bana topa miyoi sing da yengmadagi di makoina nungsijarba misak adu da yengma matamdana hena active oiba brain ki region kaya marum lei aduba masigi mathakta aikoina nungsijaba misak sing adu da yengma matamda hairaba brain ki region sing atopa kari tawbage haibatu dikhangdi masigu sumathakta aikoina nungsiba amata leitaba matamga sangdamnabada aikoina kanagwa miyoi ama nungsinari tamda hairaba brain ki region sing si hena active oibra haibatu khangma ngamdri haina lens lakna makha tari brain da yawa nungsibagi mapping asi complex oiba maramna emotion ga mari lenaba brain ki area sing gi manungda amada asokpan yaorabasu maduna miyoi amabu nungsiba phawandabadi ngamdaba yai maramdi nungsinabaga mari lenaba brain ki region sing neurotransmitter sing amadi hormone asina sing mafam kaya ama leiri brain gi akangna mafam amada asokpan yaobadagi nungsibagi lamda sokhan ba haibasi oirodaba amani hainasu mahana makha taki